ꯄ꯭ꯔꯥꯏꯖ ꯆꯥꯕꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯇꯧꯁꯟꯕꯤꯔꯨꯒꯗꯧꯅꯤ ꯃꯣꯏꯒꯤ ꯊꯕꯛꯇꯣ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯅꯤ ꯑꯅꯧꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯥꯏꯗꯤꯌꯥꯁꯦ ꯄꯨꯊꯣꯛꯑꯒ ꯈꯤꯇꯪꯗꯤ ꯋꯥ ꯇꯥꯔꯦ ꯃꯉꯥ ꯆꯥꯝꯃꯉꯥ ꯀꯥꯞꯈ꯭ꯔꯕꯅꯦ ꯂꯩꯔꯒ ꯄꯨꯔ ꯆꯠꯄ ꯌꯥꯕ ꯑꯩ ꯆꯠꯂꯤ ꯑꯩꯅ ꯁꯤꯒꯤ ꯃꯣꯔꯣꯛ ꯆꯥꯗꯣꯏꯅꯦꯕ ꯃꯣꯔꯣꯛꯁꯤ ꯂꯣꯏ ꯂꯧꯊꯣꯛꯑꯦꯗꯅ ꯂꯧꯊꯣꯛꯑꯒ ꯏꯁꯤꯡꯗꯨꯒ ꯑꯗꯨꯒ ꯌꯨꯝꯐꯝꯁꯤ ꯁꯤ ꯈꯛꯇꯅꯤ ꯂꯩꯔꯝꯃꯤꯁꯤ loiꯅꯃꯛ ꯁꯨꯔꯗꯕꯅꯤꯅ ꯀꯌꯥ ꯂꯩꯒꯦ ꯄꯨꯂꯞ 12 ꯑꯩꯅ ꯀꯌꯥ ꯀꯍꯥ ꯅꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯧ ꯍꯥꯏꯔꯦ ꯐꯥꯎꯅꯗꯦ ꯑꯗꯨꯅꯤ ꯃꯤ ꯑꯅꯤ ꯈꯛꯇꯪ ꯃꯇꯩ ꯃꯅꯥꯎ ꯈꯛꯇꯪ ꯑꯍꯟ ꯌꯥꯝ ꯑꯣꯏꯔꯦ ꯀꯌꯥꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯍꯨꯝꯗꯪ ꯐꯥꯁꯦ ꯑꯃ ꯑꯅꯤ ꯁꯤꯁꯤꯒ ꯑꯍꯨꯝ ꯄꯥꯏ ꯃꯇꯣꯟꯗ ꯑꯃꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯁꯤꯒꯤ ꯋꯥꯏꯗꯣ ꯀꯌꯥ ꯁꯤꯔꯣ ꯀꯩꯒꯤ ꯂꯧꯊꯣꯛꯇꯣꯏꯅꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯤꯟ ꯁꯥꯟꯅ ꯆꯠꯇꯣꯏꯅꯦ ꯍꯥꯏꯗꯤ ꯇꯤꯟ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯌꯨꯡꯅ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯌꯨꯡꯅ ꯆꯠꯄ ꯄꯥꯗꯦ ꯀꯩꯅ ꯆꯠꯄ ꯄꯥꯗꯦ ꯑꯩꯅ ꯆꯠꯄꯒ ꯌꯨꯡꯅ ꯆꯠꯄꯒ ꯇꯤꯟ ꯌꯦꯡꯉꯣ ꯃꯥꯟꯗꯦ ꯑꯗꯨꯗꯤ ꯁꯤꯒꯨꯝꯕ ꯃꯆꯥ ꯑꯇꯩ ꯅꯪꯁꯨ ꯀꯩꯅꯣ ꯌꯥꯅꯤ ꯃꯊꯟꯇ ꯅꯪꯉꯣꯟꯗꯅꯤ ꯌꯧꯗꯣꯏꯁꯦ ꯃꯔꯤ ꯊꯣꯛꯁꯦꯕ ꯑꯅꯤ ꯊꯣꯛ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯄꯥꯕꯁꯦ ꯁꯤ ꯆꯠꯅꯕ ꯑꯗꯨꯃꯥꯏꯁꯦ ꯏꯟ ꯆꯤꯡꯕꯒꯤ ꯀꯩꯅꯣ ꯃꯥꯜꯂꯦ ꯀꯩꯒꯨꯝꯕ ꯋꯥꯠ ꯇꯧꯔꯒꯗꯤ ꯁꯤꯖꯤꯟꯅ ꯇꯥꯔꯦꯅ ꯍꯣꯔꯦꯟ ꯀꯣꯟꯅꯒꯗꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯌꯥꯎꯗꯦ ꯁꯤꯗꯒꯤ ꯑꯃꯁꯨ ꯄꯥꯏꯔꯣ ꯑꯗꯣ ꯑꯃꯇꯪ ꯊꯣꯛꯄ ꯌꯥꯅꯤ ꯁꯤꯔꯣ ꯆꯜꯂꯣ ꯑꯗꯨ ꯄꯣꯠꯇꯣ ꯃꯇꯣꯟꯗ ꯄꯥꯏꯁꯤꯟꯈ꯭ꯔꯣ ꯅꯪ ꯑꯗꯨ ꯋꯥꯈꯜ ꯆꯥꯎꯕ ꯑꯃ ꯍꯥꯞꯄ ꯌꯥꯏ ꯃꯈꯥꯗꯣ ꯍꯥꯞꯄ ꯌꯥꯔꯣꯏ ꯃꯈꯥ ꯊꯥꯗꯣꯛ ꯀꯩꯅꯣ ꯃꯅꯥꯗꯤ ꯂꯣꯏ ꯆꯥꯊꯣꯛꯑꯣ ꯑꯅꯤ ꯂꯣꯜꯂꯣ
하나 아니 이걸로. 아무 상관 없어. 아주 그냥 피해. Purpose itu lah, Sana tuh kan udah pokok lah. Oke, adum mati masihnya. karena meja itu plastiknya udah. Hasil dia apa? Apa? Sudah kita izin tidak? Kita dengan lagi. Bisa lo ye. Tapi bisa lo. Kapuri, kubur time tengah, kosi, kai masalah kuya ni. Kuri ni jadi dia tu. Kalau itu jalu ni. Saya kan pulau. Asal pulau. Tôi lấy cái phím âm chỉ dọc sẽ lẽ. Phát ra đây. Ai am sao có tăng ngày sẽ lẽ. Mày am xong đó, hậu tàu đó. Hay bên đây này mà sao mà tao nhiều pi đâu vậy sao tao nó phô rồi đấy hay bro Masi akhoi awanang tarabasingi tengbang lupna akhoi angamba mateng puthoaga lebak thibadagi noling musin humdokhraba mama masung inegi yumsi masi akhoi gi group na angamba honaduna masi ina uriba sigi thakse akhoi masi nongmasigi manungda akhoi lusin mangamre aduga mamanglomda akhoi maruiba akhoi toilet su sorokom kholu simangam si toje khoina ini mama gidamak akhona tojari basida ai mama masung inena maruna mama na hana kai punga kai phobi ung ta hai ai ti punge amara warja me ti sari ni ye yang amara warja te ꯁꯤꯡꯗꯒꯤ ꯍꯜꯂꯛꯑꯒ ꯃꯄꯣꯛ ꯑꯃ ꯃꯌꯥꯝ ꯏꯆꯥꯁꯤꯡꯅ ꯄꯣꯛꯄꯤꯔꯦ ꯍꯥꯏꯕꯒꯤ ꯃꯣꯠꯇ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯄꯦꯟꯖꯩ ꯑꯩꯅ ꯃꯈꯩ ꯑꯩꯅꯅꯦ ꯑꯩꯁꯤꯕꯨ ꯍꯥꯏꯕꯗꯨ ꯈꯜꯂꯝꯕꯗꯣ ꯍꯟꯇꯛꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯏꯆꯥꯁꯤꯡ ꯍꯣꯠꯅꯕꯤꯕꯗꯒꯤ ꯑꯩ ꯁꯤ ꯌꯧꯅ ꯑꯩ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯃꯊꯪꯗ ꯏꯆꯥꯁꯤꯡꯒꯤ ꯂꯃꯟ ꯇꯣꯟꯕꯗꯣ ꯑꯩ ꯑꯣꯏꯍꯧꯔꯅꯤ ꯑꯩꯅꯅꯦ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯒꯤ ꯑꯩ ꯃꯇꯦꯡ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯩꯗꯧꯋꯦꯗ ꯑꯩꯅ ꯄꯥꯡꯊꯣꯛꯄꯗꯤ ꯑꯩꯁꯨ ꯉꯝꯒꯗꯧꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯩ ꯉꯝꯅꯕꯗꯤ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅꯅꯦ ꯆꯠꯄ ꯈꯣꯠꯄꯗ ꯇꯧꯕꯤꯕꯗ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯑꯌꯥꯛꯄꯤꯕꯤꯌꯨ ꯅꯨꯃꯤꯗꯥꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯖꯒꯦ ꯑꯗꯨꯕꯨ ꯍꯟꯇꯛꯃꯨꯛꯀꯤ ꯃꯄꯣꯛꯁꯤꯗꯗꯤ ꯑꯩ ꯌꯥꯝꯅ ꯏꯆꯥꯁꯤꯡꯁꯦ ꯉꯟꯅ ꯊꯦꯡꯅꯖꯔꯝꯃꯒꯗꯤ ꯑꯩ ꯁꯤꯗ ꯅꯨꯡꯉꯥꯏꯕꯗꯤ ꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯑꯩ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯈꯔ ꯊꯦꯡꯅꯅꯦ ꯑꯩ ꯃꯌꯥꯝ ꯊꯦꯡꯅꯕꯗꯤ ꯑꯩ ꯄꯦꯟꯕꯗꯤ ꯌꯥꯝ ꯄꯦꯜꯂꯦ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯒꯤ ꯑꯋꯥꯠꯄ ꯂꯩꯖꯗꯔꯦ ꯑꯩ ꯃꯁꯥꯏꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯏꯅꯦ ꯑꯃꯁꯨꯡ ꯃꯥꯃ ꯑꯩꯈꯣꯏ ꯑꯋꯥꯅꯪ ꯇꯥꯔꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯡꯕꯥꯡ ꯂꯨꯞꯁꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛ ꯂꯝꯗꯝꯒꯤ ꯃꯥꯏꯀꯩ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯁꯨꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯦꯡꯕꯥꯡ ꯂꯨꯞ ꯑꯋꯥꯅꯪ ꯇꯥꯔꯕꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯂꯨꯞ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯥꯇ꯭ꯔꯨꯛ ꯆꯥꯇ꯭ꯔꯦꯠ ꯂꯣꯝ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯀꯔꯤ ꯍꯥꯏꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯋꯥꯅꯪ ꯇꯥꯔꯕꯁꯤꯡ ꯑꯗꯨ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯣꯏꯕ ꯌꯨꯝ ꯀꯩ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯑꯣꯏꯕ ꯑꯉꯝꯕ ꯊꯧꯗꯥꯡ ꯈꯔ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ
ꯑꯩꯈꯣꯏꯅ ꯄꯥꯡꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯂꯩꯗꯅ ꯅꯥꯏꯗꯅ ꯑꯩꯈꯣꯏ ꯄꯥꯡꯖꯕ ꯅꯠꯇꯦ ꯊꯃꯣꯏꯒꯤ ꯍꯥꯏꯗꯤ ꯑꯁꯦꯡꯕꯗ ꯏꯔꯩꯕꯥꯛꯀꯤ ꯅꯨꯡꯁꯤꯕꯗ ꯑꯋꯥ ꯅꯪ ꯇꯥꯔꯕꯁꯤꯡꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯨꯈꯠꯅꯔꯀꯥꯟꯗ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯃꯌꯥꯝꯗꯒꯤ ꯈꯥꯏꯒꯠꯅꯔꯛꯄ ꯄꯩꯁꯥꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯃꯥꯝ ꯑꯃꯁꯨꯡ ꯏꯅꯦꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯖꯕ ꯐꯪꯖꯕꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄꯁꯤꯡꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯪ ꯇꯥꯔꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯊꯥꯒꯠꯆꯅꯤꯡꯕꯁꯤꯗꯤ ꯍꯥꯏꯕꯗꯤ ꯃꯣꯏꯗ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯊꯧꯅꯥ ꯁ꯭ꯄꯤꯔꯤꯠꯇꯣ ꯍꯥꯏꯗꯤ ꯂꯩꯕꯁꯨ ꯅꯠꯇꯕ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯅꯠꯇꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯕ ꯑꯋꯥ ꯅꯪꯁꯤꯡ ꯊꯤꯔꯀꯥꯟꯗ ꯍꯨꯝꯃꯀꯥꯟꯗ ꯃꯗꯨ ꯄꯥꯡꯅꯤꯅ ꯆꯣꯡꯊꯣꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯉꯝꯕ ꯄꯩꯁꯥ ꯇꯔꯥ ꯑꯩꯈꯣꯏ ꯈꯥꯏꯒꯠꯅꯔꯀꯥꯟꯗ ꯄꯥꯡꯒꯅꯤꯅ ꯆꯣꯡꯊꯣꯔꯤꯕꯁꯤ ꯁ꯭ꯄꯤꯔꯤꯠꯁꯦ ꯃꯁꯤ ꯏꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯆꯥꯁꯤꯡꯅꯤ ꯃꯁꯤꯒꯤ ꯇꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯁꯤ ꯑꯋꯥ ꯅꯪ ꯇꯥꯕꯁꯤꯡꯒꯤ ꯃꯔꯨꯞ ꯑꯁꯤ ꯃꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯄ ꯑꯗꯨꯒ ꯃꯁꯤꯒꯤ ꯁ꯭ꯄꯤꯔꯤꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯩꯁꯥꯒꯤ ꯈꯥꯏꯒꯠꯅꯕꯒꯤ ꯑꯦꯃꯥꯎꯟꯗꯨꯅꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯁ꯭ꯄꯤꯔꯤꯠꯁꯤꯒꯤꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅꯁꯨ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤ ꯃꯥꯝ ꯑꯃꯁꯨꯡ ꯏꯅꯦꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯔꯣꯏꯕꯗ ꯏꯄꯣꯛꯅꯨꯡꯅ ꯈꯨꯔꯨꯝꯖꯔꯤ ꯃꯥꯏ ꯄꯥꯛꯄꯤꯕ ꯑꯣꯏꯕꯗꯣ ꯃꯥꯏ ꯄꯥꯛꯄꯤꯕ ꯏꯆꯥꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅꯅꯦ ꯄꯨꯟꯁꯤ ꯁꯥꯡꯅꯅꯦ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤ ꯏꯆꯥꯁꯤꯡꯅꯅꯦ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇꯨꯅꯦ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯅꯨꯡꯖꯥꯡꯅꯅꯦ ꯃꯌꯥꯝꯒꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯕ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯖꯔꯣ ꯍꯩꯇ꯭ꯔꯥ ꯑꯩ ꯐꯖꯅ ꯐꯝꯗ꯭ꯔꯥ